Thank you. I jengbi review khuding bu thagar phongdok sari ngasi je nambon oinam da lakchar ga haita koi sunflower gi item ning jeng ngasi di harvest tawbugi matang tanja do oirama ba haita aduna sigi harvest tawpujida kai kai awawa thengnai aduga Matou Karamna Lokpa haibana chingbu khangna wi tanja do lomina je kai mi ngong haibi yo yam ai nongthomam chandramani sing oinam awang ka oinam awang ka ado kaga sigi harvest ma tawno hona ko haita ne ko koi macha da gina achau bo bogja akoi tha kya sangi aduga kai tha dana kamaina lokpa jage huji lokpi ro item je dumak jarabra kamai tawno si kitang khangjani sida si ahamba thabase December tha da thabane March da lei sakpa hore aduga April da hajing phare adidi hoji April May sida harvest tawbagi chapchaba meso oibdo oye haita ado kaga si ko khwadi maru process maina akoi lei jing ji ka matung ji da haita ne ko akoi gi market share si kamai tawbi ga doino si gi poche karam makhal gi item jing oi ga doino ma je thau gi oi ka doira ado kamai tawno adu ju kitang khangjai si han ba thabani ko ado si thau ne sungbagi oina plan wen tawjari haita hoji ki wende sungbam je kumbi da maga chinungai daga amaga mafam mani sida lei haina taeba hojik adudi sije tawang haitare sigi jaga ja sigi jaga je loksang kyang ki sang oi loksangam ahum ne loksangam ahum aino khwai hangdering pose macha de gina achobugi journey da haita re ko haidi lei lakna bo hono bu kai kai awa ba thenagi ka omaina to bigi si awa si phama mo ita di ese awa bum di choi don thenagi rom ga lei adu ju kitang ha masi singi masa oin tawe haitare singi problem ji am leiba singi khoi si ithai lakhong ji na te sabi jaga oidaba singi awa ba mayam thenagi aduga singi ni mating sina numile sibu sat pada tuhalle growth tuhalle adidi lei phajahalle adumai lei haitare thank you ji kakana simaina haibi bo pone ado ga hujik se kaya tare simaina ga akhoi gi lei kakpagi tanja haitare lei kakpagi tanja ji adugi awaba mayam jing du thengna ro matung da ngasi di simaina nungaibagi pungpham haitare lakpujida kakagi thamoi da haitare nahangai wana hona jarakpa haitare ado magi hona jaraiba matam je tha kyam kisang oigane sawang masi kano ain sum pa da tha mari manga haitare ko sumaina wai haitare tha mari manga sumaina wai ado lei je kakthara ba matung da jum daga pukhat pa ja thamoi da kai kai phaubi hai kaino koi kai haitare aina waru bado adudo phana waram masu kaw haitare mahi du sa dore na khamja masigi khongthang je kaga yamna phabu khongthang ne na haijage haibadi akoi gi manipur gi context ta akoi gi lawpham jing je tha taruk amadi law udadana manghal lakanda adumak lei adu handakti kaka hoi gi mafam ji da haitare akoi gi mafam je manghan da bida tha taruk amaji ju akoi gi inau no ba haitare yamna trending amo ina ju chaliba sunflower gi item jing je mayam da ju jenghan bire handakti mi mayam la khibudu gi viral oi gi budu ju ai isamak su thengna jawi ai video mayam haitare ko tidim gi hek mapan do oi banina yamna khudong chaba phangi ajigi hujiki aina hangjari ba question jing du haitare kakagi apen ba nuai ba jing kai jing haitare kitang thambir mo de ga yam nuai jegan hoi sumai tawdana ko ye mayam haitare ko ye social media da ko koi bu kai de sak tak pi ba kai de samaina kano farm tawraga sumai tawga sen su tan be ai aduga kana ba thau sungdana kana ba haitare ko profit su lobo ye ha ba sema thamjani okay adu ai na sai gi khwai gi maru oi ba pot khoi gi market sales akoi thau hai je kama makhal gi thau oi de no akoi hair oil oi de ra kitchen gi item jing gi oil oi ra ka de ra kain to gi no si gi products si aina sum akhang hai dai sum han mamang na tawbiram ka ngu dang matam da ko kitchen gi item ne haina taje kitchen gi item ai je akoi gi chana ba hai ado kaga hujik pok ji jum da bora ka ang kisang di pukhat kre ngasi gi kakthar ba je pung kya de gi ho kuno ngasi je nong sing gi phibam je weather ji phattab ni ne ko pung tara de ho je ba ko bora morning gi pung tara morning pung tara bora chawna bora 50 mi pukhat chare ai tare di
ꯌꯩꯊꯣꯛꯈꯤꯕ ꯍꯥꯏꯇꯥꯔꯦ ꯁꯤ ꯃꯐꯝꯁꯤꯗ ꯍꯥꯟꯅ ꯃꯨꯟꯁꯤꯜꯂꯛꯄ ꯌꯩꯊꯣꯛꯈꯤꯕꯗꯣ ꯑꯗꯨꯗ ꯃꯣꯜ 5 ꯑꯃꯨꯛꯀ ꯇꯧꯖꯔꯦ ꯍꯥꯏꯇꯥꯔꯦ ꯖꯩꯊꯣꯛꯄꯒꯤ ꯑꯩꯈꯣꯏꯒꯤ ꯖꯩꯊꯣꯛꯄ ꯇꯥꯏꯃꯤꯡꯗ ꯃꯔꯨ ꯇꯥꯔꯛꯄꯒꯤ ꯇꯥꯏꯃꯤꯡꯁꯦ ꯁꯤꯗꯒ ꯃꯤꯒ ꯊꯃꯣꯏꯗꯗꯤ ꯀꯩ ꯐꯥꯎꯏ ꯍꯥꯏꯗꯤ ꯑꯩꯅ ꯂꯣꯛꯆꯔꯕꯅꯤꯒ ꯍꯥꯏꯕꯒꯤ ꯀꯔꯤ ꯀꯀꯥꯗ ꯏꯅꯣꯠ ꯐꯤꯂꯤꯡ ꯍꯥꯏꯖ ꯇꯥꯔꯦꯅꯦ ꯑꯗꯨꯗꯤ ꯀꯩ ꯀꯃꯥꯏꯅ ꯇꯧꯕꯤꯕ꯭ꯔꯣ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯌꯥꯝꯅ ꯐꯕ ꯈꯣꯡꯊꯥꯡꯅꯤ ꯍꯥꯏꯗꯤ ꯊꯥ 6 ꯁꯦꯝ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯆꯠꯅꯕꯤꯁꯦ ꯀꯨꯏꯗ꯭ꯔꯤꯕ ꯃꯥꯜꯂꯦꯅ ꯈꯟꯖꯩ ꯀꯨꯏꯗ꯭ꯔꯤ ꯍꯥꯏꯗꯤ ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯊꯥ 3 ꯑꯃ ꯂꯝ ꯃꯥꯡꯍꯟꯕ ꯍꯥꯏꯕꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯑꯃꯈꯛꯅꯤ ꯍꯧꯖꯤꯛ ꯚꯦꯖꯤꯇꯦꯕꯜꯒꯤ ꯑꯥꯏꯇꯦꯝꯁꯤꯡ ꯑꯗꯨꯝ ꯀꯨꯝꯕꯤ ꯀꯥꯂꯦꯟ ꯅꯥꯏꯗꯅ ꯊꯥꯕꯒꯤ ꯌꯥꯝ ꯆꯠꯅꯕꯤ ꯑꯃꯈꯛꯁꯨ ꯄꯨꯔꯛꯏꯕ ꯄꯣꯠꯁꯦ ꯌꯥꯝꯅ ꯐꯕ ꯈꯣꯡꯊꯥꯡꯅꯦꯅ ꯍꯥꯏꯖꯒꯦ ꯑꯗꯣ ꯀꯀꯥ ꯁꯤꯒꯤ ꯍꯟꯗꯛꯀꯤ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯁꯦ ꯃꯐꯝꯁꯤꯗ ꯍꯥꯏꯇꯥꯔꯦ ꯃꯤ ꯅꯨꯡꯁꯦ ꯑꯩꯈꯣꯏꯒꯤ ꯁꯟꯐ꯭ꯂꯥꯋꯔ ꯌꯦꯡꯕ ꯂꯥꯛꯈꯤꯕꯁꯦ ꯃꯤꯁꯦ ꯅꯣꯡꯃꯗ ꯃꯤ ꯀꯌꯥꯃꯨꯛꯀꯤ ꯆꯥꯡ ꯂꯥꯛꯀꯦ ꯑꯩꯈꯣꯏꯒꯤ ꯁꯟꯗꯦꯒꯨꯝꯕ ꯑꯗꯩꯗꯤ ꯆꯩꯔꯥꯎꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯅꯤꯄꯨꯔꯒꯤ ꯆꯩꯔꯥꯎꯕ ꯃꯥꯒꯤ ꯅꯨꯃꯤꯠꯂꯩꯅ ꯐꯖꯔꯛꯄ ꯃꯇꯝꯁꯨ ꯅꯨꯃꯤꯠꯂꯩꯅ ꯐꯖꯔꯛꯄ ꯆꯥꯟꯅꯈꯤꯕꯁꯦ ꯁꯖꯤꯕꯨ ꯑꯦꯄ꯭ꯔꯤꯜ ꯁ꯭ꯋꯥꯏꯒꯤ ꯇꯥꯏꯃꯤꯡ ꯑꯗꯨꯗ ꯆꯥꯎꯔꯥꯛꯅ ꯃꯤꯁꯦ ꯑꯗꯨꯝ 1000 ꯃꯨꯛꯀꯤ ꯃꯌꯥꯗꯤ ꯑꯗꯨꯝ ꯂꯥꯛꯑꯦ ꯍꯥꯏꯇꯥꯔꯦ ꯋꯥꯟ ꯗꯦꯗ ꯂꯥꯛꯑꯦ ꯍꯥꯏꯕ ꯑꯗꯨꯗꯗꯤ ꯀꯀꯥꯏ ꯊꯃꯣꯏꯗꯗꯤ ꯀꯩꯀꯩ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯃꯌꯥꯝ ꯌꯦꯡꯕ ꯂꯥꯛꯄꯤꯕ ꯃꯤꯅ ꯃꯁꯛ ꯈꯪꯕꯤꯕꯗꯣ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯕ ꯑꯃꯁꯨ ꯄꯣꯛꯑꯦ ꯑꯗꯨꯒ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯗ ꯂꯩꯔꯤꯕ ꯀꯔꯤ ꯁꯥꯏꯒꯤ ꯀꯩꯔꯣꯜ ꯂꯩꯀꯥꯏꯗ ꯂꯩꯔꯤꯕꯁꯤꯡꯅꯒ ꯑꯩꯈꯣꯏ ꯃꯁꯛ ꯈꯪꯕꯤꯕꯗꯣ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯍꯥꯏꯕꯤꯅꯤ ꯑꯗꯣ ꯀꯀꯥ ꯃꯔꯨ ꯑꯣꯏꯅ ꯈ꯭ꯋꯥꯏ ꯍꯪꯖꯅꯤꯡꯕ ꯄꯣꯠꯁꯦ ꯐꯣꯔꯦꯟꯅꯔꯒ ꯌꯥꯗꯤ ꯂꯥꯛꯄ ꯌꯥꯎꯕꯤꯈꯤꯕ꯭ꯔꯥ ꯍꯥꯏꯗꯤ ꯃꯄꯥꯟ ꯂꯝ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯈꯣꯏꯒꯤ ꯅꯟ ꯃꯅꯤꯄꯨꯔꯤ ꯍꯥꯏꯇꯥꯔꯦꯀꯣ ꯐꯣꯔꯦꯟꯅꯔꯗꯤ ꯅꯠꯇꯕ ꯑꯩꯈꯣꯏ ꯅꯟ ꯐꯣꯔꯦꯟꯅꯔꯗꯤ ꯅꯠꯇꯕ ꯃꯅꯤꯄꯨꯔꯤꯁꯦ ꯑꯗꯨꯝꯕꯗꯤ ꯂꯥꯛꯑꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯃꯈꯣꯏꯅꯗꯤ ꯀꯩꯀꯩꯒ ꯍꯥꯏꯔꯝꯕ ꯑꯩꯗꯤ ꯌꯥꯝꯅ ꯃꯣꯏꯅ ꯐꯖꯩꯒ ꯍꯥꯏꯔꯝꯕ꯭ꯔꯥ ꯀꯃꯥꯏꯅ ꯍꯣꯏ ꯀꯩꯀꯩ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯦ ꯐꯖꯩ ꯀꯥꯏꯅ ꯑꯗꯨꯝ ꯀꯩꯅꯣ ꯄꯤꯔꯝꯃꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯀꯀꯥ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯁꯣꯏꯜꯁꯦ ꯀꯀꯥꯅ ꯀꯩ ꯍꯥꯏꯕꯤꯅꯤꯡꯉꯤ ꯐꯥꯔꯃꯔꯈꯩꯗ ꯇꯧꯗꯗꯅ ꯊꯥ 3 ꯑꯃꯗꯤ ꯑꯗꯨꯃꯛ ꯂꯝ ꯃꯥꯡꯉ ꯂꯩꯕ ꯃꯤꯁꯨ ꯌꯥꯎꯅꯔꯤꯕ ꯑꯗꯣ ꯃꯈꯣꯏꯁꯤꯡꯗ ꯀꯀꯥꯒꯤ ꯁꯣꯏꯜ ꯍꯟꯗꯛꯀꯤ ꯇꯦꯁ ꯇꯧꯕ ꯃꯇꯝꯗ ꯀꯀꯥꯗ ꯅꯨꯡꯉꯥꯏꯕꯁꯨ ꯃꯌꯥꯝ ꯑꯃ ꯐꯥꯎꯈ꯭ꯔꯦꯅ ꯍꯥꯏꯒꯦ ꯇꯧꯗꯗꯅ ꯂꯩꯔꯤꯕ ꯏꯔꯩꯆꯥꯁꯤꯡꯁꯤꯗꯗꯤ ꯀꯀꯥꯒꯤ ꯃꯣꯠ ꯀꯩ ꯐꯣꯡꯗꯣꯛꯅꯤꯡꯉꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯦ ꯃꯅꯤꯄꯨꯔꯁꯦ ꯑꯋꯥꯕ ꯑꯃ ꯁꯦꯟ ꯊꯨꯝꯒꯤ ꯐꯤꯕꯝꯗꯁꯨꯀꯣ ꯊꯦꯡꯅꯔꯤꯕꯁꯤꯅ ꯑꯩ ꯃꯣꯠꯇꯗꯤ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯇꯧꯅ ꯑꯩꯅ ꯇꯧꯔꯤ ꯁꯨꯃꯥꯏꯅ ꯍꯣꯠꯅꯍꯟꯅꯤꯡꯉꯤ ꯍꯥꯏꯇꯥꯔꯦ ꯍꯣꯠꯅꯍꯟꯅꯤꯡꯉꯦ ꯊꯥ 3 ꯑꯃꯁꯦ ꯂꯦꯝꯅ ꯂꯩꯒꯗꯧꯒꯤ ꯁꯔꯨꯛꯄꯨꯗꯤ ꯂꯦꯝ ꯂꯩꯒꯗꯧ ꯁꯔꯨꯛꯄꯨꯗꯤ ꯑꯗꯨ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯍꯣꯠꯅꯕꯤꯌꯣꯅ ꯍꯥꯏꯕ ꯄꯣꯠꯇꯨꯅꯤ ꯀꯀꯥ ꯑꯩꯉꯣꯟꯗ ꯃꯥꯏ ꯄꯥꯛꯈꯤꯕꯁꯦ ꯁꯤꯁꯤ ꯎꯔꯀꯥꯟꯗ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯕ ꯃꯦꯁꯦꯖ ꯑꯃ ꯄꯤꯅꯤꯡꯉꯦ ꯃꯦꯁꯦꯖ ꯑꯃ ꯄꯤꯅꯤꯡꯉꯦ ꯑꯗꯣ ꯀꯀꯥ ꯁꯤꯒꯤ ꯖꯒꯥꯁꯤꯗ ꯁꯟꯐ꯭ꯂꯥꯋꯔꯁꯦ ꯑꯃ ꯑꯩꯅ ꯂꯣꯏꯁꯤꯜꯂꯛꯄꯗ ꯍꯪꯖꯒꯗꯧꯔꯤꯕ ꯄꯣꯠꯁꯦ ꯃꯉꯣꯟꯗ ꯇꯤꯟ ꯀꯩꯀꯥ ꯇꯥꯔꯛꯄ ꯈꯣꯠꯂꯛꯄꯗꯤ ꯂꯩꯈꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯕꯤꯒꯦ ꯑꯗꯨꯁꯨ ꯑꯗꯨꯝ ꯂꯩ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯝ ꯑꯩꯈꯣꯏ ꯃꯇꯝꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯦꯛꯁꯄꯥꯔꯠꯁꯤꯡꯒ ꯇꯥꯟꯅꯔꯒ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯑꯗꯨꯝ ꯀꯥꯞꯊꯣꯛꯑꯦ ꯍꯥꯏꯇꯥꯔꯦ ꯑꯦꯛꯁꯄꯔꯠꯁꯤꯡꯗꯨꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯤꯗꯥꯛ ꯂꯥꯡꯊꯛꯁꯦ ꯀꯥꯞꯊꯣꯛꯑꯀꯥꯟꯗ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣই ꯃꯄꯥꯝꯕꯤꯁꯤ ꯌꯥꯝꯅ ꯃꯄꯥꯡꯒꯜ ꯐꯅ ꯊꯝꯃꯦꯅ ꯍꯥꯏꯕ ꯄꯣꯠꯇꯨꯅꯤ ꯑꯗꯣ ꯀꯀꯥ ꯃꯥꯁꯦ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ ꯀꯀꯥꯅ ꯍꯥꯏꯕꯤꯈꯤꯕ ꯄꯣꯠꯇꯣ ꯏꯁꯤꯡꯒꯤ ꯃꯆꯥꯅꯦꯅ ꯍꯥꯏꯌꯦꯕ ꯑꯗꯣ ꯃꯌꯥꯝꯗꯗꯤ ꯀꯩ ꯍꯥꯏꯕꯤꯅꯤꯡꯉꯤ ꯃꯐꯝꯁꯦ ꯏꯁꯤꯡ ꯂꯩꯇꯕ ꯑꯣꯏꯇꯥꯔꯒꯗꯤ ꯀꯔꯤ ꯑꯦꯂꯥꯔꯠ ꯑꯣꯏꯕ ꯌꯥꯏ ꯐꯥꯔꯃꯔꯈꯩꯅ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯏꯊꯩ ꯂꯧꯈꯣꯡ ꯐꯖꯅ ꯂꯩꯕ ꯖꯒꯥꯁꯦ ꯁꯤꯅꯗꯤ ꯍꯦꯟꯅ ꯈꯨꯗꯣꯡ ꯆꯥꯔꯅꯦꯕꯀꯣ ꯑꯩꯒꯤꯁꯤꯗꯤ ꯈꯤꯇꯪ ꯋꯥꯕꯁꯦ ꯏꯁꯤꯡꯒꯤ ꯑꯩ ꯑꯍꯥꯟꯕ ꯇꯧꯕꯅꯤꯅ ꯏꯁꯤꯡꯒꯤ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯍꯥꯏꯕꯁꯦ ꯑꯩ ꯈꯪꯍꯧꯗꯕꯅꯤna ꯏꯁꯇꯣꯛ ꯇꯧꯍꯧꯗꯕꯅꯤna ꯑꯩ ꯁꯤ ꯀꯣꯝ ꯃꯆꯥ ꯑꯃꯁꯨ ꯂꯩꯖꯔꯤꯕꯀꯣ ꯑꯗꯨꯗ ꯁꯤꯒꯤ ꯋꯥꯡꯃꯗ ꯀꯦꯅꯦꯜꯗꯩ ꯇꯨꯔꯦꯟ ꯑꯩꯈꯣꯏ ꯂꯣ ꯀꯦꯅꯦꯜꯗ ꯀꯩꯗ ꯏꯁꯤꯡ ꯊꯥꯔꯛꯄꯗꯣ ꯑꯗꯨꯅ ꯄꯥꯏꯞ ꯇꯧꯔꯒ ꯑꯩ ꯁꯤꯕꯨ ꯌꯧꯅꯅꯕ ꯍꯣꯠꯅꯖꯕꯗ ꯑꯍꯤꯡ ꯅꯨꯡꯗꯥꯡ ꯇꯨꯝꯈꯤꯗꯦ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯏꯔꯥꯏ ꯂꯥꯏꯕ ꯄꯣꯠꯇꯤ ꯑꯣꯏꯗꯦꯅ ꯍꯥꯏꯕ ꯄꯣꯠꯅꯤ ꯍꯥꯏꯗꯤ ꯄꯩꯁꯥ ꯇꯥꯟꯕꯁꯤ ꯏꯔꯥꯏ ꯂꯥꯏꯕ ꯄꯣꯠ ꯂꯩꯇꯦ ꯁꯨꯃꯥꯏꯅ ꯍꯥꯏꯖꯩ ꯉꯁꯤ ꯁꯟꯐ꯭ꯂꯥꯋꯔ ꯈꯛꯇꯪ ꯃꯌꯥꯝꯅ ꯎꯕꯤꯕꯒꯤ ꯋꯥ ꯈꯛꯅꯤ ꯑꯗꯨꯗ ꯑꯌꯨꯛ ꯅꯨꯡꯊꯤꯟ ꯅꯨꯃꯤꯗꯥꯡ ꯈꯥꯛꯇꯅ ꯋꯥꯈꯤꯕ ꯃꯌꯥꯝꯁꯤꯡꯗꯨꯁꯨ ꯑꯔꯥꯏꯕꯗꯤ ꯅꯠꯇꯦꯅ ꯍꯥꯏꯕꯅꯤ ꯑꯗꯣ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕꯁꯦ ꯀꯀꯥ ꯑꯩꯈꯣꯏꯒꯤ ꯃꯥꯁꯦ ꯄꯥꯝꯕꯤꯁꯦ ꯐꯤꯠ ꯀꯌꯥꯃꯨꯛ ꯂꯥꯞꯅꯔꯀꯥꯟꯗ ꯊꯥꯏ ꯃꯥꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯁꯤꯁꯨ ꯈꯤꯇꯪ ꯈꯪꯖꯅꯤꯡꯉꯦ ꯂꯣꯏꯁꯤꯜꯂꯛꯄꯗ ꯍꯥꯏꯇꯥꯔꯦ ꯁꯤ ꯀꯩꯅꯣ ꯑꯩꯅ ꯊꯥꯈꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯐꯤꯠ 3 ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯂꯥꯞꯅꯔꯒ ꯊꯥꯏ ꯍꯥꯏꯇꯥꯔꯦ ꯐꯤꯠ 3ꯃꯨꯛꯀꯤ ꯖꯒꯥ ꯍꯥꯏꯇꯥꯔꯦ ꯃꯐꯝ ꯍꯥꯏꯇꯥꯔꯦ ꯃꯐꯝꯁꯤ ꯁꯨꯃꯥꯏꯅ ꯂꯥꯞꯅꯔꯒ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯊꯥꯏꯅ ꯍꯥꯏꯕ ꯄꯣꯠꯅꯤ ꯑꯩ ꯀꯀꯥ ꯂꯣꯏꯁꯤꯜꯂꯛꯄꯗ ꯍꯥꯏꯇꯥꯔꯦ ꯏꯔꯩꯆꯥ ꯈꯨꯗꯤꯡꯃꯛꯇ ꯍꯥꯏꯇꯥꯔꯦ ꯀꯀꯥꯒꯤ ꯑꯣꯏꯕ ꯃꯣꯠ ꯈꯤꯇꯪ ꯑꯦꯁ ꯑꯦ ꯐꯥꯔꯃꯔ ꯑꯃ ꯑꯣꯏꯅ ꯀꯩ ꯍꯥꯏꯕꯤꯅꯤꯡꯉꯤ ꯏꯔꯩꯆꯥꯁꯤꯡꯗ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ
लास्ट में हाइजदोजे नेक्स्ट ईयर तो सिगी कनोजे सनफ्लावर की आइटम ने अदुमक थागे हाइना खल्लिब्रा कमाइना तौबनो सिजु कितंग हाइबिरमो नेक्स्ट ईयर दसु सिदगी हेना अहम ओइबदगी अनि सुब तौबसिदा खंगहोबनिना अहम कई आयोन एक्सपेंस खतंग लेबनिना मथंग दसु तौगे हाइना खंजे मथंग दसु तौगे हाइना खंजरी अदु ककाना इरेजाजिंगजिदा हाइतारेको हेना तौदना हेना तौहनिंगबगिजु हाइजबनिको लमदो मांगबगी हाइतारे अदु मखोजिंगदि अरोय कोइना कई हेना हाइबिनिंगी हाइदि तौहनिंगबगी पोंपोक चाफगादि लैब्रा कमाइना तौय हाइदि लम अदुम हांगा सिगी मफमजिदा मखोजु हांगा लैबा मयाम जाउदिबा अदु ककागी थमोइदो पोंपोक चाकचबगादि फावबा हाइदि लमजि पामुइ गायनागी सिगी कन्सेप्टि लैबिबा लै हाइतार हाइदो हाइबियो हाइदि थमोइदो फाव आई लई हाइतारे को अदुना आई ओन होनरी बसे आई ना समाय तौना हुजिक माइ पाइ बसे समाय तौदना लम था मरी मंगा हांगना लौ लोख मतुंग हांग लेबदो आई ओन काने समाय तौहनी हाइबो मेसेज समपिनी आई कगाबु थगरु फोंदोक चरिंग सि सिमाना सनफ्लावर की आइटम जिंग नेक्स्ट ईयर दजु यामने हेन हाइतारे हेन मफम जिदे न फजना पुथोकने हाइबदुगी थाजबदुजु थंबिरपोगी दमु थगरु फोंदोक चरि आई जेंबिबा बियो खदेंग बुजु आई थगरु फोंदोक चरि थैंक यू सो मच